Pha một cái đầy rồi. Nah, kau pun jalan juga. Aku tidak jelas sih api dan melihat ada sunnah. Aji mana paus ana itu. Mana budaya hakim mai dari api dan emani kau marah dari ada api dan itu. Cái nào? Ôi makau masalah mungkin nào. Cái cái trang bây giờ nó có đâu? Cái xe không bị đánh. Siapa tahu dia oh. Malu dong lu. Lo. Ai vai sini jaga. Cai lo. Ai uji dia. Maaf, aku kan tu ya. Mà mới làm Langsung thua kìa, saya mapan lagi. Saya mapan lagi, hai kia. Hꯧji mayam gi mangda uriba visual asi kogi ibudo purai romba lai harau pham dagi ngasimak kongba lamyangba saban lamthokpa program ne sigi program jing matung ina namjarakpa mayam da live thajarakpani masimaki ibudo purai romba gi wari sima samlappa ma mayam da kaisu khangjadraba aina samlappa ma haijarake get simak ta dagi tongan ba season ba masung phong khiba lairik journal article singda thalon ko ba maitai puya gi matung ina purai romba natragana pulai lomba ko ba maitai gi oiba lai asi saloi langmai sing memna nomai sing ching haina su khangna ba samudra gi imai dagi fit lising manga ga chamna supna kunthom doi wangkhanna lairiba sing asigi lai manga gi manungda amane 7th century 7 BC before Christ 7 before Christ adwaida leiramba maitai ningthau ura konthau na saloi langmai sing mi loina mak hatuna
lai manga haibadi seloi langmai chingi lai manga palung ningthau singsomba panam ningthau pulai lomba amasung kaino lakpa makhoi manga si punsinduna king of langmai haibadi langmai ningthau amakhak thamkhibagi tongan ba wari leiri madudagi hauna seloi langmai chingda lairamba mi singi ningthau amakhak panduna angom yek oin haurakkhibagi wari su leiri puri rombagi haurakpham thirakpada androgi loi khulga samnaba kona thangda moirangda singda iranabagi hauram su thengna kibalai puri rombagi matik mayai line haina thajana leiri loinana mak asimak mafam asimak ojik leiri mafam asimak Arab ti maning lai kai da leiba adugumba iburo purai rombagi ai harau rakpagi asigi promak ngasi numit kan sure ngasi numit mapani subna sure aduga numit harau kadaba numit 13 ni sumna harau kadaba sumbagi thauram masida numit ni humni khatang ngaira kansida 9 days sum matam masida ngasi lailam thokpa mau sa dagi hauna hana mamangi amatogum ngasi gi lailam thokpagi thauram masisu sajingi kaithel la leiba shordugi mafamda chatkadobani oren pung ani uhum adai dai chatkadabani adubo hojik leiriba mayam punsal leiriba sina ibudogi huren dolai pugadaba maning mamangda pugadaba udogi dolai rengsing hojik laknaba panasing laknabagi mawongdu leibadagi mayam punsalaga leibani aduga dolai na singba sem sabagi lei lengba aduga dolai sing yam ningthina sem sabagi mawong adone hoju uriba visualization